Ma'am, good evening. I say hafetang live reading tauge na tauriko. To some site amada ay laptop hang bagi ko. Kino paano ba na comment paano ba ko na ba na ko. Yengsi hazing atang khara kino to unit ko. Yumda laite live se mamang da Facebook ta di tawone ko ai na YouTube ta ahan ba oina tawring asi se ko ado amamam sum lokhalaga yengake amamam sum lokhalaga sum yengake kaino hapetang hadi agi kaino do hapetang ibiramuni hadi minga konana hadi che natraga hadi akoigi kaino gumba yengmingba leiragadi ko hadi ai career game thing bio natraga hadi maming do dang habi roko ai mingdo announce tawraga adumaina kaino do se ko yengase hadi live reading ai so experience ahan bani ko ngasi sila to isa ado Seta amamam kano tawraga oina yengage ko Vikas ko Vikas okay ay tam na parake ko Vikas ki career gi hane Vikas khangembam ko Vikas khangembam gi career gi ko tam biro mayam isla pa de ngau de ay hamada ko Vikas ki lok ke ko hadi career reading to ko mage Vikas khangembam gi loinamak tawbadi ngamoi warobino ko mayam aina sum auba ai mamang da tholok pangai dum tawjare ko ado si Vikas nangi career gi sa pet yeng se ko ai ka hum katang lok thwe ko yamna khalaga hajik thabak tawgadaba matam ne ko hadi khalaga sileng ko hanu pa se 10 kap ken doi je 10 kap ko khot pa haraga di akoina ngasai gi ai gi target natraga ai gi aina khalli bodo hadi phajana kaino tammaga kap taba ya de na hadi ai career da kai da oiraga di ai phajana khandara kholaga phajana tawbiyo khobiyo ha ko opportunities khara lakani ko tum makhal khara lai ko 7 of cups lak matam sida aingon da multiple opportunities kumba kai gumba lak bodo oina oi ko multiple opportunity lak ko nang khanba ma di darkar ko loina ma sai multiple laga da ngonda loin phani ha badi yaroi ba aduga last ta hai tare ko de period lai se hai tare ko stability di lai gani ba career da stability lai gani ko hazik nangi oina haras ne ko hadi stable gumba kai gumba di oi gani aduga laino ko mina dominate to han ganu ko mina dominate to han ganu ai gi life to ko hadi always aina khaliba kholiba adumba mayam to ko adu do tawbiyo ko ado yam ka hana ama macha mateng oina yengase ko Wahingbam Venkataraman haiba kana Wahingbam Venkataraman ko mai su career gi yeng bion hai ko magi amu yengase ko adum mathak te keno comment igraga sum kai biro ko mathang lakpani na adum keno tawya hanjana adum ira su ka shukai de ko comment se ado sina Wahingbam Venkataraman gi ko sina opportunities la kani ko hadi khudong chaba kai gumba kyam tiam thaja da bida engon da opportunities gumba kai gumba la o haina pi ri ko sida ado nang gi na hadi katang disappoint oi ko hajik se ma ko leino ko nang na khan bo kholi ba mayam do oirak ta bai tamak ta khara hadi unga ga leibo ko pa sile juni pi je phamaga leise hadi samudra ma pan sida ko ado na katang unga ga leibo ko pa do mai ro ga leiri adu bu kai to batai na thauna leibo thabak to matam na thauna leibo confident leiyo aina tawge haina khali bo pot da ko thauna confident gumba kai gumba sung ma mayam se yam darkar roi ko sile se ko sima leire ko hadi Venkataraman gi ko Tapna. Suresh Konsam relationship ko. Suresh Konsam relationship.
Suresh consum relationship ko relationship se ꯈꯤꯇꯪ ꯂꯩꯅꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯐꯥ ꯑꯄꯨꯟ ꯇꯧꯔꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯑꯣꯏꯀꯣ ꯅꯦꯒꯦꯇꯤቭ ꯊꯣꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝ ꯂꯥꯛꯄ ꯀꯣꯛꯁꯤꯗ ꯑꯃꯈꯛ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯄꯪꯈꯟꯗ ꯐꯠꯇꯕꯒꯨꯝꯕ ꯈꯟꯖꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯔꯒꯗꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯕꯥꯎꯟꯗꯦꯁꯟ ꯑꯃ ꯀꯩꯅꯣꯝꯃꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯣꯠꯅꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯍꯣꯠꯅꯕꯤꯕ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯄꯤꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯈꯜꯂꯤꯕ ꯅꯪꯅ ꯅꯤꯡꯉꯤꯕꯗꯨꯗꯤ ꯊꯨꯡꯒꯅꯦꯕ ꯂꯥꯁꯇ ꯃꯦꯖꯤꯁꯤꯌꯟ ꯊꯣꯛꯂꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯅꯪ ꯀꯩꯀꯥꯁꯨꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯗꯤ ꯐꯨꯜꯐꯤꯜ ꯑꯣꯏꯌꯣꯗꯤ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯅꯪꯒꯤꯁꯦ ꯁꯤꯃ ꯂꯩꯔꯦ ꯔꯦꯅꯨꯀꯥ ꯐꯩꯔꯣꯏꯖꯝ ꯀꯔꯤꯌꯔ ꯀꯣ ꯔꯦꯅꯨꯀꯥ ꯐꯩꯔꯣꯏꯖꯝ ꯀꯔꯤꯌꯔ ꯔꯦꯅꯨꯀꯥ ꯐꯩꯔꯣꯏꯖꯝ ꯀꯔꯤꯌꯔ ꯀꯣ ꯂꯥꯏꯐ ꯔꯤꯗꯤꯡ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯏꯕꯤꯔꯝꯃꯣ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯅꯣꯡ ꯃꯔꯛꯇ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯁꯤꯅ ꯔꯨꯃꯤꯇꯥ ꯐꯩꯔꯣꯏꯖꯝꯒꯤ ꯀꯔꯤꯌꯔꯒꯤꯀꯣ ꯀꯔꯤꯌꯔꯁꯤ ꯌꯥꯝꯅ ꯍꯣꯠꯅꯕ ꯑꯣꯏꯅ ꯂꯥꯛꯑꯦ ꯁꯤꯗ ꯍꯣꯠꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯂꯥꯛꯑꯦ ꯔꯨꯃꯤꯇꯥ ꯇꯦꯟ ꯑꯣꯐ ꯋꯥꯟꯁ ꯂꯥꯛꯑꯦꯀꯣ ꯇꯦꯟ ꯑꯣꯐ ꯋꯥꯟꯁ ꯂꯥꯛ ꯃꯇꯝꯁꯤꯗ ꯍꯣꯠꯁꯨ ꯍꯣꯠꯅꯩꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯨ ꯌꯥꯝꯅ ꯂꯩꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯏꯁꯥꯁꯤꯗ ꯂꯩꯅꯀꯣ ꯌꯨꯝꯒꯤ ꯀꯔꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩ ꯍꯣꯠꯅꯔꯒꯁꯨ ꯑꯩꯉꯣꯟꯗ ꯄꯣꯠꯂꯨꯝ ꯃꯌꯥꯝ ꯑꯃ ꯄꯨꯔ ꯆꯠꯄꯗꯣ ꯍꯥꯏꯗꯤ ꯑꯩ ꯑꯣꯐꯤꯁꯀꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯣꯏꯔꯣꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛꯁꯨ ꯅꯪ ꯍꯣꯠꯇꯤ ꯍꯣꯠꯅꯩ ꯑꯗꯨꯒ ꯑꯥꯎꯠꯀꯝꯁꯦ ꯈꯤꯇꯪ ꯇꯤꯠ ꯂꯥꯎꯕꯩ ꯇꯥꯏꯞꯇꯪ ꯈꯛ ꯇꯧꯋꯦ ꯇꯤꯠ ꯂꯥꯎꯕ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯍꯣꯠꯅꯔꯤꯗꯨꯒ ꯂꯥꯛꯏꯕ ꯔꯤꯖꯜꯠꯁꯤꯒ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯑꯦꯛꯁꯄꯦꯛ ꯇꯧꯔꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯤꯁꯤꯡ ꯀꯨꯟ ꯈꯛꯇꯪ ꯀꯨꯟ ꯃꯉꯥ ꯈꯛꯇꯪ ꯂꯥꯛꯑꯒꯗꯤ ꯇꯪꯈꯥꯏ ꯑꯃ ꯋꯥꯠꯄꯅꯤꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯕꯔꯗꯟ ꯑꯣꯏꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯧꯖꯤꯛꯁꯦ ꯍꯣꯠꯅꯒꯗꯕ ꯃꯇꯝꯅꯤꯀꯣ ꯅꯪꯒꯤ ꯑꯣꯏꯅ ꯍꯣꯠꯅꯒꯗꯕ ꯃꯇꯝꯅꯤ ꯑꯥꯎꯠꯀꯝ ꯑꯗꯨꯝ ꯐꯖꯅ ꯂꯥꯛꯀꯅꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯒꯦꯟ ꯏꯝꯄꯤꯔꯤꯌꯔ ꯂꯥꯛꯑꯦꯀꯣ ꯏꯝꯄꯤꯔꯤꯌꯔ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯕꯤꯂꯤꯇꯤꯅꯦꯕ ꯁ꯭ꯇꯦꯕꯜ ꯑꯣꯏꯌꯣꯅ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯗꯤ ꯂꯥꯛꯆꯔꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯒꯣꯜꯗꯤ ꯌꯥꯏꯈꯣꯡ ꯀꯔꯤꯌꯔ ꯒꯣꯜꯗꯤ ꯋꯥꯏꯈꯣꯡ ꯀꯔꯤꯌꯔ ꯀꯣ ꯒꯣꯜꯗꯤ ꯋꯥꯏꯈꯣꯡꯒꯤ ꯀꯔꯤꯌꯔ ꯔꯤꯗꯤꯡ ꯀꯣ ꯒꯣꯜꯗꯤ ꯋꯥꯏꯈꯣꯡ ꯅꯪꯒꯤ ꯑꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯣ ꯀꯩꯅꯣꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯇꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯔꯤꯌꯔ ꯑꯣꯕꯁꯇꯦꯀꯜ ꯌꯥꯝꯅ ꯂꯩꯌꯦꯅ ꯍꯥꯏꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ ꯃꯉꯥ ꯇꯔꯨꯛ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯊꯪꯒꯤ ꯆꯍꯤꯒꯨꯝꯕꯁꯦ ꯅꯪꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯂꯥꯛꯀꯅꯤꯀꯣ ꯅꯪ ꯅꯁꯥꯅꯁꯨ ꯀꯩꯅꯣ ꯈꯔ ꯈꯜꯂꯒꯁꯨ ꯂꯩꯀꯣ ꯍꯥꯏꯗꯤ ꯆꯠꯁꯤꯔꯥ ꯆꯠꯂꯣꯏꯁꯤꯔꯥ ꯍꯥꯏꯗꯤ ꯁꯤꯁꯦ ꯆꯪꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯁꯤꯗ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯖꯁꯇꯤꯁ ꯑꯃꯁꯨ ꯖꯁꯇꯤꯁ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯍꯣꯠꯅꯔꯒꯗꯤ ꯗꯦꯐꯤꯅꯦꯠꯂꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯐꯪꯒꯅꯤꯕ ꯍꯣꯠꯅꯔꯒꯗꯤꯅ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯖꯁꯇꯤꯁ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯂꯥꯟꯗ ꯂꯥꯜꯂꯨꯅꯣ ꯀꯩꯅꯣꯗ ꯇꯧꯔꯨꯅꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕꯗꯤ ꯑꯣꯏꯗꯕ ꯄꯣꯠꯁꯤꯡꯁꯦ ꯑꯃꯈꯛ ꯑꯩꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯅꯦ ꯍꯥꯏꯔꯒꯗꯤ ꯗꯦꯐꯤꯅꯦꯠꯂꯤ ꯑꯩꯉꯣꯟꯗ ꯁꯛꯁꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕꯗꯤ ꯂꯥꯛꯄꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯃꯦꯁꯦꯖꯁꯦ ꯌꯥꯝꯃꯟꯒꯦꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯖꯔ ꯆꯠꯈꯠꯈꯤꯕꯁꯦ ꯃꯃꯤꯡ ꯎꯗ꯭ꯔꯤꯉꯩ ꯎꯗꯕꯁꯨ ꯌꯥꯎꯔꯦ ꯑꯩꯁꯦ ꯂꯛꯁꯃꯤ ꯉꯥꯉꯣꯝ ꯀꯣ ꯂꯛꯁꯃꯤ ꯉꯥꯉꯣꯝ ꯀꯔꯤꯌꯔ ꯀꯃꯦꯟꯇꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯏꯛꯇꯤ ꯑꯝꯇ ꯇꯧꯔꯝꯗ ꯃꯥꯜꯂꯦ ꯚꯤꯗꯤꯑꯣꯁꯦ ꯂꯛꯁꯃꯤ ꯉꯥꯉꯣꯝ ꯀꯔꯤꯌꯔ ꯀꯣ ꯁꯔꯥꯎꯟꯗꯤꯡ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯅꯔꯖꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤቭ ꯑꯣꯏꯀꯣ ꯋꯥꯈꯜꯁꯨ ꯅꯦꯒꯦꯇꯤቭ ꯑꯣꯏ ꯁꯔꯥꯎꯟꯗꯤꯡ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯈꯛꯇꯪ ꯅꯠꯇꯅꯀꯣ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯌꯦꯡꯁꯤꯟꯕ ꯀꯜꯂꯛꯄ ꯈꯣꯠꯄ ꯑꯗꯨꯗꯨꯃꯁꯨ ꯂꯩꯖꯔꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯊꯣꯠꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯐꯠꯇꯕ ꯅꯦꯒꯦꯇꯤቭ ꯊꯣꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯈꯜꯂꯒ ꯂꯩꯕꯗꯣ ꯊꯣꯛꯂꯛꯇꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯍꯥꯏꯗꯤ ꯊꯣꯛꯂꯛꯄ ꯉꯝꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯁꯤ ꯂꯥꯏꯁꯦꯀꯣ ꯑꯗꯨꯕꯨ ꯁꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯅ ꯑꯃꯈꯛ ꯅꯨꯡꯁꯥꯁꯦ ꯅꯥꯟꯊꯔꯒ ꯊꯝꯗ꯭ꯔꯥ ꯑꯗꯨꯗ ꯍꯥꯏꯗꯤ ꯄꯦꯁꯦꯟꯁ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯪꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯦꯁꯦꯟꯁꯂꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯍꯦꯟꯗꯜ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯦꯅꯥ ꯇꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯊꯧꯅꯥ ꯂꯩꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯂꯩꯅꯕ ꯄꯦꯁꯦꯟꯁ ꯂꯩꯌꯣ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯌꯣ ꯅꯪꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯋꯥꯔꯤꯁꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯩꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯌꯥꯔꯤꯉꯩ ꯔꯤꯂꯤꯁ ꯇꯧꯍꯜꯂꯣ ꯔꯤꯂꯤꯁꯁꯦ ꯀꯃꯥꯏꯅ ꯇꯧꯍꯟꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯃꯨꯟꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯁꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔꯁꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯚꯤꯇꯤ ꯔꯤꯂꯤꯁ ꯇꯧꯍꯟꯕ ꯀꯥꯏꯅ ꯍꯥꯏꯗꯤ ꯕ꯭ꯂꯦꯛ
pen ama kai ama ꯂꯧꯔꯒ ꯄꯦꯄꯔ ꯑꯉꯧꯕ ꯑꯝꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯕꯦꯛ ꯂꯛ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯦꯟꯖꯥꯏꯇꯤ ꯁ꯭ꯇ꯭ꯔꯦꯁ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯏꯊꯣꯛꯑꯒꯅꯦꯀꯣ ꯗꯤꯁꯀꯥꯔꯠ ꯇꯧꯕꯤꯌꯣꯀꯣ ꯁꯦꯒꯥꯏꯔꯒ ꯂꯪꯊꯣꯛꯈꯣꯀꯣ ꯅꯠꯇ꯭ꯔꯒ ꯕꯔꯟ ꯇꯧꯔꯒ ꯃꯥꯒꯤ ꯑꯦꯁꯦꯁꯇꯣ ꯑꯩꯈꯣꯏꯒꯤ ꯗꯁꯕꯤꯟꯗ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯂꯪꯊꯣꯛꯄꯤꯕꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯃꯥꯂꯦꯝ ꯀꯔꯤꯌꯔꯒꯤꯀꯣ ꯃꯥꯂꯦꯝꯒꯤ ꯀꯔꯤꯌꯔꯒꯤ ꯃꯥꯂꯦꯝꯒꯤ ꯀꯔꯤꯌꯔ ꯃꯥꯂꯦꯝꯒꯤ ꯀꯔꯤꯌꯔꯁꯦ ꯁꯤꯂꯦꯅ ꯀꯣꯝꯄꯤꯇꯤꯁꯟꯁ ꯌꯥꯝ ꯂꯩꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯀꯩꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯕ ꯑꯣꯏꯗꯕꯗꯣ ꯂꯣꯠꯁ ꯑꯣꯐ ꯀꯝꯄꯤꯇꯤꯁꯟꯁ ꯑꯦꯟ ꯆꯦꯂꯦꯟꯖꯦꯁ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯁꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯤꯁꯦ ꯃꯌꯥꯝ ꯂꯦꯞꯄꯒ ꯂꯩꯇ꯭ꯔꯥ ꯍꯥꯏꯗꯤ ꯎꯁꯦ ꯀꯣꯜꯂ ꯀꯣꯜꯂ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯈꯜ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯒꯦꯝꯒ ꯁꯥꯟꯅꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯍꯥꯏꯗꯤ ꯎꯗ ꯍꯥꯟꯅ ꯁꯣꯛꯄ ꯅꯠꯇ꯭ꯔꯒ ꯎ ꯑꯃ ꯀꯣꯜꯂꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯁꯦꯝ ꯂꯥꯏꯛ ꯒꯦꯝꯒꯤ ꯇꯥꯏꯞꯇ ꯂꯩꯅꯀꯣ ꯀꯔꯤꯌꯔꯗꯨꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖ ꯑꯣꯏꯕꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩ ꯍꯥꯟꯅ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯣꯝꯁꯨ ꯌꯥꯎꯕ ꯍꯥꯏꯗꯤ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯌꯥꯎꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯩꯁꯨ ꯉꯝꯗ ꯌꯥꯗꯦꯀꯣ ꯑꯩꯁꯨ ꯐꯥꯏꯠ ꯇꯧꯗ ꯌꯥꯗꯦꯀꯣ ꯑꯩꯁꯨ ꯁꯤꯁꯦ ꯑꯦꯆꯤꯞ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯟꯕꯤꯕꯀꯣ ꯀꯣꯝꯄꯤꯇꯤꯁꯟꯁꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯁꯤꯂꯥꯏ ꯏꯝꯄ꯭ꯔꯦꯁꯀꯨꯝꯕ ꯂꯥꯛꯄ ꯃꯇꯝꯁꯦ ꯒ꯭ꯔꯣꯠꯇꯤ ꯗꯦꯐꯤꯅꯦꯠꯂꯤ ꯂꯩꯒꯅꯤꯀꯣ ꯀꯔꯤꯌꯔꯗ ꯒ꯭ꯔꯣꯠꯇꯤ ꯑꯗꯨꯝ ꯐꯖꯅ ꯅꯪꯅ ꯉꯁꯥꯏꯒꯤ ꯍꯣꯠꯅꯈꯤꯕ ꯅꯪꯒꯤ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯔꯤꯖꯜꯠ ꯔꯤꯋꯥꯔꯗꯇꯤ ꯐꯖꯅ ꯐꯪꯕ ꯑꯣꯏꯕꯗꯣꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯃꯤꯔꯥꯟꯗꯥ ꯐꯤꯅꯥꯟꯁꯤꯌꯦꯜ ꯃꯤꯔꯥꯟꯗꯥꯒꯤ ꯐꯥꯏꯅꯥꯟꯁꯀꯤ ꯃꯤꯔꯥꯟꯗꯥ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯀꯔꯤ ꯀꯔꯥ ꯂꯩꯅꯀꯣ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯗꯤ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯣꯞ ꯊꯝꯃꯣ ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯌꯣꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯥꯅꯤꯡꯒ ꯂꯣꯏꯅꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯁꯨ ꯑꯣꯏꯌꯣꯀꯣ ꯍꯥꯏꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯂꯥꯏ ꯅꯤꯡꯕꯤꯕ ꯈꯣꯠꯄꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏ ꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯑꯃ ꯀꯠꯄ ꯈꯣꯠꯄꯗꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯩꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯅꯤꯡꯉꯤꯕ ꯏꯁꯣꯔꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯝꯅ ꯑꯩ ꯇꯦꯕꯜ ꯑꯃ ꯑꯩ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯃꯒ ꯂꯩ ꯑꯩ ꯏꯁꯣꯔ ꯅꯤꯡꯖꯕ ꯌꯥꯏꯕ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯌꯣ ꯍꯥꯏꯕꯅꯦꯕ ꯔꯤꯂꯤꯖꯤꯌꯁ ꯑꯣꯏꯌꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯒꯤꯔꯣꯝꯗ ꯏꯁꯣꯔ ꯅꯤꯡꯉꯣ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯐꯪꯅꯤꯀꯣ ꯍꯥꯏꯕꯒꯤ ꯀꯣꯟꯐꯤꯗꯦꯟ ꯑꯃꯒ ꯂꯣꯏꯅꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯑꯃꯅ ꯁꯤ ꯂꯥꯛꯑꯦꯀꯣ ꯍꯔꯃꯤꯠ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯏꯊꯟꯗ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯀꯣ ꯍꯧꯖꯤꯛꯁꯦ ꯏꯁꯥꯗ ꯃꯇꯝ ꯄꯤꯕꯤꯕ ꯈꯣꯠꯄꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯄꯥꯒꯦ ꯇꯧꯔ ꯅꯪꯍꯧꯗ꯭ꯔꯦ ꯍꯦꯛꯇ ꯖꯔ ꯆꯠꯈꯠꯈꯤꯕꯁꯤꯗ ꯑꯩꯅ ꯁꯣꯝ ꯁꯥꯏꯗꯠꯇ ꯂꯦꯞꯇꯣꯞꯇ ꯌꯦꯡꯕꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯅꯪꯍꯧꯗꯦ ꯍꯦꯛꯇ ꯕꯦꯇꯣꯟ ꯀꯔꯤꯌꯔ ꯕꯦꯇꯣꯟ ꯀꯣꯟꯆꯦꯡꯐꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯕ ꯃꯥꯜꯂꯦ ꯑꯩꯅ ꯀꯩꯅꯣ ꯌꯨꯝꯅꯥꯛꯇꯣ ꯎꯍꯧꯗ꯭ꯔꯦ ꯀꯦꯒ ꯀꯩꯅꯣꯝꯃ ꯑꯣꯏꯌꯦꯀꯣ ꯕꯦꯇꯣꯟꯁꯦ ꯑꯗꯣ ꯁꯤꯗꯩꯀꯣ ꯃꯥꯒꯤ ꯀꯔꯤꯌꯔꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯕꯦꯇꯣꯟꯒꯤꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯀꯣ ꯀꯦꯔꯤꯌꯔ ꯑꯒꯦꯟ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕꯗꯣ ꯂꯣꯏꯅꯃꯛ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯛ ꯇꯧꯕꯗ ꯅꯠꯇꯦ ꯍꯥꯏꯗꯤ ꯗꯤꯁꯑꯄꯣꯏꯟꯠꯃꯦꯟꯠꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯂꯩꯕꯗꯣ ꯅꯪꯅ ꯈꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯍꯦꯛ ꯑꯣꯏꯔꯛꯇꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯏꯟꯇꯔꯦꯁ ꯍꯟꯕ ꯕꯤꯠ ꯍꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯑꯗꯣ ꯀꯩ ꯇꯧꯕ ꯇꯥꯏ ꯍꯣꯞ ꯊꯝꯃꯣ ꯁꯤ ꯂꯩꯅꯀꯣ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯗꯤ ꯂꯩꯁꯦ ꯊꯥꯗ ꯊꯣꯛꯂꯛꯏꯕ ꯂꯥꯁꯇ ꯊꯥꯁꯦ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯆꯤꯡ ꯂꯝꯕꯤꯁꯤꯗ ꯃꯉꯣꯟꯗ ꯃꯉꯥꯜ ꯑꯃꯗꯤ ꯄꯤꯔꯤꯗ꯭ꯔꯥ ꯅꯨꯄꯤꯁꯤꯗ ꯍꯥꯏꯗꯤ ꯃꯥꯅ ꯀꯨꯝꯊꯔꯛꯏꯁꯦ ꯍꯥꯏꯗꯤ ꯂꯝꯕꯤꯁꯤꯗ ꯇꯞꯅ ꯇꯞꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡ ꯑꯣꯏꯇꯥꯔꯒꯁꯨ ꯑꯇꯩ ꯃꯇꯝꯗ ꯍꯥꯏꯗꯤ ꯊꯥ ꯊꯣꯛꯇꯕ ꯊꯥꯁꯤ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯊꯥ ꯌꯥꯝ ꯎꯗꯕ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯏꯃꯝ ꯃꯝꯗ꯭ꯔꯥꯃꯨꯛꯀ ꯄꯣꯠꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯄꯨꯔꯅꯤꯃꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯍꯥꯏꯗꯤ ꯃꯉꯥꯟ ꯀꯩꯀꯥ ꯆꯤꯡ ꯃꯥꯟ ꯀꯩꯀꯥꯁꯦ ꯌꯥꯝ ꯎꯕꯅꯦ ꯌꯥꯝ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗꯒ ꯂꯩꯕ ꯀꯩꯅꯣ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯨꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯒ ꯆꯠꯄ ꯃꯇꯝꯗ ꯎꯏꯌꯦꯕ ꯑꯗꯨꯝ ꯁꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯕꯨꯗꯤ ꯂꯣꯏꯅꯃꯛ ꯕꯤꯜꯗꯤꯡ ꯉꯥꯛꯇ ꯉꯥꯏꯅꯈ꯭ꯔꯦꯅꯀꯣ ꯑꯗꯣ ꯁꯤ ꯂꯩꯁꯦꯀꯣ ꯊꯥꯁꯤꯅ ꯃꯁꯥ ꯃꯊꯟꯇ ꯑꯩꯉꯣꯟꯗ ꯂꯝꯕꯤ ꯄꯤꯔꯛꯀꯅꯤꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯉꯥꯏꯕꯤꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯏꯁꯥꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯀꯤꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄꯥꯈꯠꯄ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯁꯦ ꯌꯥꯔꯤꯉꯩ ꯔꯤꯂꯤꯁ ꯇꯧꯍꯜꯂꯣ
ꯑꯗꯨꯒ ꯉꯁꯥꯏ ꯗꯤꯁꯑꯄꯣꯏꯟꯠ ꯑꯣꯏꯔꯤꯕ ꯄꯥꯔꯠꯁꯦ ꯑꯃꯈꯛ ꯗꯤꯁꯑꯄꯣꯏꯟꯇꯦꯗ ꯑꯣꯏꯒꯅꯣ ꯍꯥꯏꯗꯤ ꯁꯥꯏꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩ ꯃꯦꯁꯦꯖꯁꯦ ꯖꯔ ꯆꯠꯄꯁꯦ ꯎꯍꯧꯗꯕ ꯀꯩꯅꯣ ꯇꯧꯔꯦ ꯎꯗꯔꯦ ꯑꯝꯇ ꯃꯨꯟꯅ ꯌꯦꯡꯗ꯭ꯔꯗꯤ ꯔꯦꯅꯨ ꯖꯣꯕꯀꯤꯅ ꯍꯥꯏꯀꯣ ꯔꯦꯅꯨꯒꯤꯁꯦ ꯖꯣꯕꯀꯤ ꯖꯣꯕꯀꯤꯁꯦ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯄꯨꯟꯕ ꯈꯣꯠꯄ ꯑꯃ ꯍꯥꯏꯔꯁꯤꯅꯦꯀꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯍꯟꯊꯕ ꯍꯥꯏꯁꯤꯅ ꯁꯝꯅ ꯍꯥꯏꯗꯤ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯏꯁꯥꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯏꯝꯄꯣꯔꯇꯦꯟꯁ ꯅꯠꯇ꯭ꯔꯒ ꯚꯦꯂ꯭ꯌꯨꯁ ꯄꯤꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯀꯣ ꯁꯤꯗ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯣ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯥꯏꯕꯗꯣꯀꯣ 9 of Swords ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯦ ꯇꯦꯟꯁꯟ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟꯖꯥꯏꯇꯤ ꯌꯥꯝ ꯂꯩꯀꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯈꯜꯂꯒ ꯁꯤ ꯂꯥꯛꯏꯁꯦꯀꯣ 9 of Swords ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟ ꯑꯦꯟꯖꯥꯏꯇꯤ ꯂꯦꯚꯦꯜꯁ ꯑꯥꯔ ꯚꯦꯔꯤ ꯍꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯇꯦꯟꯁꯟꯁꯦ ꯌꯥꯝ ꯂꯩꯕ ꯑꯣꯏꯅꯣꯕ ꯇꯦꯟꯁꯟ ꯂꯩꯃꯟꯗꯅ ꯑꯍꯤꯡꯒꯁꯦ ꯑꯝꯇ ꯇꯨꯝꯕ ꯌꯥꯗꯕꯤ ꯈꯣꯠꯇꯕꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯇꯧꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯊꯥ ꯁꯥꯔꯕꯅꯤꯅ ꯑꯃꯈꯛ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤቭ ꯊꯣꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯉꯥꯛꯇ ꯈꯜꯂꯕꯅꯤꯅ ꯍꯥꯏꯗꯤ ꯑꯐꯕ ꯑꯝꯇ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅꯒ ꯎꯡꯉꯒ ꯂꯩꯁꯦ ꯑꯃꯒ ꯂꯥꯛꯀꯅꯤꯀꯣ ꯑꯩꯉꯣꯟꯗ ꯑꯐꯕ ꯂꯥꯛꯀꯅꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯂꯩꯒꯅꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠꯇꯪ ꯅꯍꯥꯟꯒꯩ ꯌꯦꯠꯀꯤ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯆꯠꯂꯦꯅ ꯈꯜꯂꯦ ꯑꯗꯨꯗ ꯌꯦꯠ ꯂꯝꯕꯤꯗꯣ ꯆꯠꯂꯨꯔꯅꯕ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯑꯇꯣꯞꯄ ꯀꯔꯤꯌꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄꯀꯣ ꯏꯁꯥꯁꯨ ꯂꯩꯅꯤ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯣ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯏꯁꯥꯗ ꯃꯇꯝ ꯄꯤꯕ ꯄ꯭ꯂꯁ ꯏꯁꯥꯗ ꯀꯦꯅ ꯅꯥꯟꯅ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯁꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯔꯃꯦꯠꯀꯤ ꯇꯥꯏꯞꯇ ꯅꯨꯄꯤꯁꯦ ꯑꯃꯈꯛ ꯍꯥꯏꯗꯤ ꯄꯜꯁꯀ ꯁꯤꯔꯒ ꯌꯥꯝꯅ ꯑꯅꯥꯟꯕ ꯒꯥꯎꯟ ꯑꯃꯒ ꯁꯦꯠꯂꯒ ꯑꯗꯨꯝ ꯂꯩꯁꯦ ꯁꯤꯗ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯌꯥꯝ 9 of Cups ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯈꯜꯂꯤꯕ ꯅꯪꯅ ꯄꯥꯝꯃꯤꯕ ꯋꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯔꯒꯗꯤ ꯐꯨꯜꯐꯤꯜ ꯑꯣꯏꯌꯣ ꯍꯥꯏꯅꯗꯤ ꯄꯤꯌꯦꯕ ꯁꯤꯗ ꯑꯗꯨꯅ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯊꯤꯡ ꯀꯩ ꯇꯧꯕ ꯇꯥꯏ ꯑꯩꯗꯣ ꯑꯥꯏ ꯍꯦꯞ ꯇꯨ ꯕꯤ ꯕꯦꯔꯤ ꯄꯣꯖꯤꯇꯤꯚꯅꯦꯕ ꯁꯤ ꯂꯥꯏꯛꯁꯦꯀꯣ ꯒꯥꯏꯇ꯭ꯔꯤ ꯁꯅꯁꯝ ꯀꯔꯤꯌꯔ ꯀꯣ ꯒꯥꯏꯇ꯭ꯔꯤ ꯁꯅꯁꯝꯒꯤ ꯀꯔꯤꯌꯔ ꯔꯤꯗꯤꯡ ꯒꯥꯏꯇ꯭ꯔꯤ ꯁꯅꯁꯝꯒꯤ ꯀꯔꯤꯌꯔ ꯔꯤꯗꯤꯡꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯐꯅ ꯂꯥꯛꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯅꯪꯅ ꯈꯜꯂꯤꯕ ꯅꯪꯅ ꯅꯤꯡꯉꯤꯕꯁꯦ ꯐꯪꯒꯅꯤꯀꯣ ꯂꯣꯏꯅꯃꯛ ꯐꯪꯒꯅꯤ ꯑꯗꯨꯒ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯐꯤꯅꯥꯟꯁꯤꯌꯦꯂꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯀꯔꯤ ꯀꯔꯥ ꯑꯗꯨꯝꯕꯁꯨ ꯌꯥꯝ ꯐꯖꯅ ꯄꯤꯔꯤꯀꯣ ꯁꯤꯁꯦ ꯑꯇꯣꯞꯄ ꯀꯣꯏꯁꯟꯁꯨ ꯑꯗꯨꯝ ꯍꯪꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯇꯦꯔꯣ ꯀꯥꯔꯠ ꯈꯛꯇꯪꯒꯤ ꯅꯠꯇꯕ ꯀꯩꯅꯣꯝꯃ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯣ ꯑꯕꯦꯊꯣꯏ ꯕ꯭ꯂꯣꯛ ꯐ꯭ꯌꯨꯆꯔ ꯀꯣ ꯌꯦꯡꯉꯁꯦ ꯍꯥꯏꯐꯦꯠꯇꯪ ꯅꯪꯒꯤꯀꯣ ꯐ꯭ꯌꯨꯆꯔ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯅꯪꯒꯤꯀꯣ ꯐ꯭ꯌꯨꯆꯔꯁꯦ ꯐꯒꯅꯤꯀꯣ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯥꯅꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯋꯤꯠ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯥꯅꯤꯡ ꯁꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯐꯖꯅ ꯍꯣꯠꯅꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯂꯩꯁꯦ ꯍꯥꯏꯗꯤ ꯁꯤ ꯐ꯭ꯌꯨꯆꯔ ꯀꯥꯔꯠꯅꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗꯅ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯋꯔꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯒ ꯂꯩꯔꯒ ꯍꯩꯔꯒꯗꯤꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯕꯕꯤꯅꯥ ꯁꯂꯥꯝ ꯕꯕꯤꯅꯥ ꯁꯂꯥꯝꯒꯤ ꯍꯦꯜꯊꯀꯤꯀꯣ ꯍꯦꯜꯊꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯌꯥꯝꯅ ꯈꯟꯖꯟꯕ ꯃꯥꯜꯂꯦꯀꯣ ꯈꯟꯖꯟꯒꯅꯣ ꯍꯥꯏꯗꯤ ꯌꯥꯔꯤꯉꯩ ꯈꯟꯖꯟꯒꯅꯣ ꯍꯥꯏꯗꯤ ꯆꯤꯟꯇꯥ ꯌꯥꯝ ꯇꯧꯕꯩ ꯇꯥꯏꯞꯇ ꯑꯃ ꯂꯩꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯁꯦꯝ ꯏꯃꯦꯖꯁꯤꯅꯦꯕ ꯏꯁꯤꯡꯁꯤꯗ ꯇꯥꯔꯤꯁꯦ ꯏꯁꯤꯡꯁꯤꯗ ꯇꯥꯔꯤꯕ ꯏꯃꯦꯖꯁꯦ
ꯄꯨꯔꯥ ꯍꯥꯏꯗꯤ ꯑꯃꯁꯤꯗꯅ ꯍꯥꯏꯗꯤ ꯃꯈꯨꯠ ꯃꯁꯥꯁꯦ ꯀꯦꯝ ꯄꯨꯟꯕ ꯅꯠꯇꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯁꯤꯡꯁꯤꯗ ꯇꯥꯔꯤ ꯃꯃꯤꯁꯦ ꯈꯨꯠꯁꯨ ꯃꯤꯠꯁꯨ ꯀꯩꯁꯨ ꯂꯣꯏ ꯄꯨꯟꯓꯜꯂꯒ ꯂꯩꯕꯗꯨꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯐꯠꯇꯕ ꯊꯣꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝ ꯂꯥꯛꯄꯗꯣ ꯍꯥꯏꯗꯤ ꯅꯥꯕꯒꯤꯅ ꯍꯥꯏꯔꯕꯅꯤ ꯑꯩꯁꯦ ꯑꯁ ꯑꯗꯨ ꯅꯥꯔꯕꯅꯤꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯀꯥꯏꯅ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯑꯣꯚꯔ ꯊꯤꯡ ꯌꯥꯝ ꯇꯧꯋꯦꯀꯣ ꯑꯣꯚꯔ ꯊꯤꯡ ꯇꯧꯒꯅꯨꯀꯣ ꯌꯥꯔꯤꯉꯩ ꯍꯥꯏꯇꯥꯔꯗꯤ ꯖꯁ ꯔꯤꯄ꯭ꯂꯦꯁ ꯇꯧꯊꯣꯛꯄ ꯉꯁꯥꯏꯒꯤ ꯅꯦꯒꯦꯇꯤቭ ꯊꯣꯠꯁ ꯃꯌꯥꯝꯗꯣ ꯄꯣꯖꯤꯇꯤቭ ꯊꯣꯠꯁꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯟꯗꯣꯛꯄꯤꯕ ꯁꯤꯗ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯇꯦꯡꯀꯣꯠꯁꯤꯗ ꯍꯥꯏꯗꯤ ꯏꯟꯁꯥꯡ ꯑꯅꯤ ꯌꯥꯎꯔꯦ ꯑꯃꯗꯅ ꯑꯄꯨꯝꯕ ꯌꯥꯎꯔꯦ ꯑꯃꯗꯅ ꯍꯥꯏꯗꯤ ꯄꯨꯔꯥ ꯐ꯭ꯔꯦꯁꯅꯦꯒ ꯑꯄꯨꯝꯕꯁꯦ ꯍꯩꯗꯣꯛꯑꯒ ꯍꯥꯏꯗꯤ ꯐ꯭ꯔꯦꯁꯁꯦ ꯍꯥꯞꯅꯕ ꯑꯣꯏꯅ ꯇꯧꯕ ꯁꯦꯝ ꯂꯥꯏꯛ ꯑꯩꯒꯤ ꯕ꯭ꯔꯦꯟꯗꯨꯗꯁꯨ ꯉꯁꯥꯏꯒꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯊꯣꯠꯇꯣ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯑꯐꯕ ꯊꯣꯠꯁ ꯑꯃꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯐꯠꯇꯕꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯒ ꯍꯥꯏꯗꯤ ꯑꯐꯕ ꯈꯜꯂꯣ ꯑꯐꯕ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ 2 cups ꯑꯃꯁꯨ ꯂꯥꯛꯏꯀꯣ ꯁꯤꯗ 2 cups ꯂꯥꯛꯄꯅꯤꯅ ꯑꯩꯉꯣꯟꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯀꯥꯟꯅꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯀꯣ ꯑꯗꯣ ꯉꯁꯥꯏ ꯈꯟꯗꯪ ꯍꯥꯏꯗꯤ ꯉꯁꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯤꯕ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯁꯤ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯌꯣꯀꯣ ꯈꯔ ꯀꯛꯆꯤꯡ ꯇꯥꯕꯝ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤ ꯖꯣꯕꯀꯤ ꯃꯦꯁꯦꯁꯇꯤ ꯃꯌꯥꯝ ꯑꯃ ꯌꯥꯝꯃꯦ ꯂꯣꯏꯅꯃꯛꯇꯤ ꯉꯝꯃꯔꯣꯏ ꯃꯤ ꯑꯃꯃꯝꯗ ꯈꯔ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯣ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯖꯣꯕꯀꯤꯁꯦ ꯃꯊꯪꯒꯤ ꯏꯌꯔꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦꯀꯣ ꯁꯤꯗꯅ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕꯒꯨꯝꯕ ꯈꯔ ꯂꯥꯛꯀꯅꯤꯀꯣ ꯄ꯭ꯔꯣꯕ꯭ꯂꯤ ꯆꯍꯤ ꯑꯃꯨꯛ ꯀꯩꯃꯨꯛ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯁꯦ ꯆꯍꯤ ꯑꯃꯨꯛ ꯂꯩꯔꯒ ꯈꯣꯠꯂꯒ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯍꯣꯠꯅꯧꯀꯣ ꯌꯥꯔꯤꯉꯩ ꯍꯥꯏꯇꯥꯔꯦ ꯀꯗꯥꯏ ꯀꯗꯥꯏꯗ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯒꯦ ꯀꯔꯤ ꯀꯔꯤ ꯑꯣꯄꯅꯤꯡ ꯂꯩꯒꯦ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯥꯛꯀꯗꯒꯦ ꯑꯗꯨꯝꯕ ꯃꯌꯥꯝꯗꯤ ꯏꯁꯥꯅ ꯊꯤꯕ ꯍꯨꯝꯕ ꯑꯃꯁꯨ ꯌꯥꯝꯅ ꯆꯪꯒꯅꯤꯀꯣ ꯍꯥꯏꯗꯤ ꯋꯥꯗꯤ ꯋꯥꯔꯦ ꯊꯕꯛꯀꯤ ꯏꯪꯈꯥꯡꯒꯤ ꯁꯨꯝ ꯈꯜꯂꯒ ꯂꯩꯕꯗ ꯇꯤꯅꯥ ꯆꯤꯔꯣꯝ ꯀꯣ ꯀꯔꯤꯌꯔꯒꯤ ꯇꯤꯅꯥ ꯆꯤꯔꯣꯝ ꯀꯔꯤꯌꯔ ꯃꯤꯁꯦ ꯖꯣꯕ ꯉꯥꯛꯇꯅ ꯑꯅꯝꯕꯅ ꯑꯣꯏꯀꯣ ꯖꯣꯕꯀ ꯔꯤꯂꯦꯁꯟꯁꯤꯞꯇꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯕ ꯌꯥꯎꯗꯦ ꯀꯦꯔꯤꯌꯔꯁꯦ ꯏꯝꯄꯣꯔꯇꯦꯟꯁꯨ ꯏꯝꯄꯣꯔꯇꯦꯟꯅꯀꯣ ꯍꯥꯏꯗꯤ ꯀꯦꯔꯤꯌꯔ ꯑꯩꯈꯣꯏ ꯐꯥꯔꯁ ꯊꯤꯡ ꯍꯥꯏꯗꯤ ꯀꯦꯔꯤꯌꯔ ꯍꯥꯟꯅ ꯐꯣꯀꯁ ꯇꯧꯒꯗꯕꯅꯦꯀꯣ ꯂꯥꯏꯐꯇ ꯀꯦꯔꯤꯌꯔꯁꯦ ꯁꯤꯗ ꯂꯩꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯈꯜꯂꯒꯗꯪ ꯂꯩꯒꯅꯣ ꯍꯥꯏꯗꯤ ꯌꯨꯝꯗꯩꯁꯨ ꯈꯔ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯈꯣꯠꯂꯛꯄ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯂꯝꯗ ꯀꯩꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯖꯣꯕ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯈꯜꯂꯒꯗꯤ ꯑꯗꯨꯗꯣ ꯆꯠꯂꯣ ꯑꯇꯣꯞꯄ ꯖꯒꯥ ꯑꯝꯗ ꯆꯠꯂꯣ ꯅꯪꯒꯤ ꯁꯦꯝ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯀꯝꯐꯔꯠ ꯑꯦꯔꯤꯌꯥ ꯅꯠꯇ꯭ꯔꯒ ꯀꯝꯐꯔꯠ ꯖꯣꯟꯗꯨꯗ ꯈꯜꯂꯒ ꯂꯩꯒꯅꯣꯕ ꯁꯤꯗ ꯅꯨꯄꯤꯁꯦ ꯑꯃꯒ ꯍꯥꯏꯗꯤ ꯐꯝꯃꯒ ꯂꯩꯇ꯭ꯔꯣ ꯎ ꯃꯈꯣꯡꯁꯤꯗ ꯑꯗꯨꯝ ꯅꯦꯅꯥ ꯇꯥꯅ ꯐꯖꯅ ꯐꯝꯃꯒ ꯂꯩꯁꯦꯀꯣ ꯑꯩꯅ ꯁꯤꯗ ꯍꯥꯏ ꯀꯥꯟꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯀꯝꯐꯔꯠ ꯖꯣꯟꯗꯒꯤ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯆꯠꯂꯣ ꯈꯣꯠꯂꯣ ꯀꯥꯏꯅꯒ ꯂꯥꯛꯄꯗꯣ ꯐꯖꯅ ꯑꯗꯣ ꯁꯦ ꯔꯤꯛꯁ ꯂꯧꯋꯣꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯆꯤꯡ ꯃꯊꯛꯁꯤꯗ ꯃꯥꯅ ꯂꯦꯞꯄꯤꯁꯦ ꯅꯨꯄꯥꯁꯦꯀꯣ ꯅꯥꯀꯟ ꯑꯃꯗꯅ ꯇꯦꯟꯖꯩ ꯄꯥꯏꯔꯦ ꯅꯥꯀꯟ ꯑꯃꯗꯅ ꯍꯥꯏꯗꯤ ꯂꯪꯖꯥ ꯑꯃ ꯃꯥꯏ ꯃꯈꯨꯠꯁꯤꯗ ꯇꯣꯡꯉꯤꯁꯦ ꯑꯃꯨꯛꯀ ꯃꯥ ꯑꯣꯟꯊꯕ ꯌꯥꯏ ꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯕ ꯇꯥꯔꯒꯁꯨ ꯉꯁꯥꯏ ꯃꯥ ꯆꯦꯂꯦꯟꯖꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛꯀ ꯍꯥꯏꯗꯤ ꯑꯣꯞꯁꯇꯤꯀꯜꯁ ꯍꯥꯏꯅ ꯍꯥꯏꯔꯒ ꯌꯦꯠꯄ ꯄꯟꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯆꯦꯂꯦꯟꯖꯤꯡ ꯂꯥꯛꯄ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯐꯦꯁ ꯇꯧꯔꯨꯒꯦ ꯈꯣꯠꯂꯒꯦ ꯑꯩꯅ ꯉꯁꯥꯏꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯇꯧꯕꯤꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯀꯥꯟꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤ ꯆꯪꯁꯤꯟꯕꯤꯌꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯈꯜꯂꯒ ꯂꯩꯒꯅꯣ ꯀꯩ ꯀꯩꯅꯣ ꯇꯧꯋꯣ ꯅꯪꯒꯤ ꯀꯝꯐꯔꯠ ꯂꯦꯚꯦꯜ ꯅꯪꯒꯤ ꯍꯥꯏꯗꯤ ꯖꯣꯕ ꯍꯥꯏꯔꯒ ꯒꯃꯦꯟ ꯖꯣꯕ ꯈꯛꯇꯪ ꯉꯥꯏꯔꯒ ꯂꯩꯒꯅꯣꯕ ꯑꯇꯣꯞꯄ ꯌꯦꯡꯉꯣꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯒꯨꯝꯕ ꯊꯥꯒꯦꯔꯥ ꯑꯇꯣꯞꯄ ꯂꯝꯗ ꯀꯩꯗ ꯍꯥꯏꯗꯤ ꯖꯣꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤꯜꯀꯤ ꯒꯨꯔꯨꯃꯌꯨꯝ ꯀꯔꯤꯌꯔ ꯀꯣ ꯁꯤꯜꯀꯤ ꯒꯨꯔꯨꯃꯌꯨꯝ ꯁꯤꯜꯀꯤ ꯅꯪꯒꯤꯁꯦ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯖꯒꯥꯗꯒ ꯆꯠꯂꯒ ꯊꯕꯛ ꯇꯧꯕ ꯌꯥꯏꯀꯣ ꯑꯇꯣꯞꯄ ꯖꯒꯥꯗ ꯀꯩꯗ ꯍꯥꯏꯗꯤ ꯁꯤ ꯂꯩꯅ ꯏꯁꯤꯡ ꯇꯣꯡꯉꯒ ꯍꯤ ꯇꯣꯡꯉꯒ ꯆꯠꯈ꯭ꯔꯤꯁꯦ ꯃꯤꯁꯤꯅ ꯑꯗꯣ ꯍꯥꯏꯗꯤ ꯂꯥꯞꯅ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤ ꯈꯔ ꯂꯥꯞꯅꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯀꯣ ꯑꯒꯦꯟ 801 ꯂꯥꯏꯀꯣ 801ꯁꯦ ꯇ꯭ꯔꯥꯕꯂꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯑꯗꯨꯃꯥꯏꯅ ꯏꯟꯗꯤꯀꯦꯠ ꯇꯧꯕꯗꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯦꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯒ ꯃꯅꯤꯄꯨꯔ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯃꯄꯥꯟ ꯂꯝꯗ ꯀꯩꯗ ꯊꯕꯛ ꯏꯪꯈꯥꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯦꯡꯕ ꯌꯥꯏꯀꯣ ꯃꯄꯥꯟ ꯂꯝꯗ ꯍꯥꯏꯔꯒ ꯉꯁꯥꯏꯗꯤ ꯃꯄꯥꯟ ꯀꯩꯅꯣ ꯅꯪ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯊꯥꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒꯤ ꯑꯣꯏꯅ ꯌꯨꯝꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅ ꯆꯠꯂꯒ ꯈꯣꯠꯂꯒ ꯁꯤꯁꯤꯅ ꯍꯦꯟꯅ ꯅꯉꯣꯟꯗ ꯀꯥꯟꯅꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯑꯣꯏꯀꯣ
Pretty Kasham Money Ming Papa Lui Ding it Matak the Jar Sakat Keduna Nikoina Katamatam Laurija Pretty Kashamgi Money Finance Money Home ko first, second and third ko financially ay yamna stable oirakani ko kem khangano nungayo haina piri ko yam phajana nungayo haina piri ko sida aduduna silaina ko isha su yamna kena nana gumba kai gumba layo ko hadi wakhan se wakhan nungaina layo adu silai ka ahu mak loina positive oina la aina ge se ko aduduna hadi financially kai gi oina hairaga di laina ko lakadoi matam ke ka su ma'am se yam phari ko mathakta chingkhala katang yengage ko sise makhada chathagi bana hale desh Monica Mutum career ismai taraga yengdadi yarro Monica Mutum career ko Monica opportunities lakani ko khatang nangi comfort ke noduri tholo su chap mana nam kha la ise opportunities kumba kai gumba yam thajadana daklong changmo haiba dumaina piri ko simple oina harabada aina sungan khandaba pot kumba kai gumba dumai taro ko aduga mana crush ki kari yengdoi no hai khang nang na ju khang moi da ba haidi mi du na ju kai shu khang bi da ba du haidi ke no to nga crush or ex or chat khra mi ai gi life te gi adu da matam mang han da na kai do doi no adu haidi kai no gi oina career room da oina career gumba dai la ka dori ba khot ka dori ba su gumba mayam se oina focus to na phai ko Silky Guru Mayum exam gi ko Silky nangi exam gi hape di ngase ko exam thaga dori se kamaina tawgada ge habado ko sila ise ko exam se phazana mai pa ka ni ko sida success haina yam phazana lai haidi success celebrations kumba kai gumba lai ko da nangi exam gi kai gi on haraga di mai pa ga di haro sida di haidi kai no gi on haraga di mai pa ko khot pa du mai taroga lai ko success na lai exam gi se nilakanta future gi ko nilakanta gi future gi ko ai pungai ma khatang tawraga loishalage ma'am ngorobino ko future se pesha payo an la ani lakanta haji proper planning ka loina na thabak to ko ji si present se maka haidi haugi haure ko ka baka baka aduga haidi future se haidi rich oyo ko lo kana ga haidi ko sida lena pentacles ne mana pai ji ko pentacles hana haidi pesha sa ko laga le zo maka aduna haidi pesha nu sa savings to bangam gani pesha pai gani khot gani hana do mai to la ko Veronica ngase ko financial ko Veronica Pashagi oina jahaziki matha ka tangi shai ko manifestation gumba to hengon da kana gani duduna din thoi shera future gi ko
future complete oigani ko nang nakhalibodo adi completions ai thaba ma tawge kot ke kaina haragadi adugi potto hadi completely completions kumba oyo kholo hain lai ko hadi traveling kumba chat ke kot ke kaina hadi lam to even world tour hawa to work to hoya bagi chances le ko hadi world travel to kaina ga lai ko da similar ko duka Sushila Laikuram career pungai ma helam ai si pungai katang to ge taraga hauji katang stuck taraga lai ko nangi career ge kai gi matang se aduna hadi mathang chahi gumba jene hena opportunities gumba kai gumba dumaina lakpo to guidance gumba kai gumba lawraga to ko thabak to matam da aduka teaching profession gumba kai gumba hai tarasu gumba jene hena chana basu oi ko sada aduma lere aduka future husband Sonia Irom future husband yenga se nang future husband sa patang si budi yeng we relationship ta crush ex de ke dok no future husband fana lai ko da future husband se dum fana lai haraga di se lai se strength kum bala ko se phai ko positive ne ko se lai se ko positive oina la e wakhan su nungai gani aduga haziki oina haras ne ko sum changjan ba khochan badi oi dri nang gi oina ha relationship kum ba kai gum ba changjan badi oi de ko khatang matam pi ko hazik khatang matam pi ko ha de at least 7 to 8 months kum ba kai gum ba pi ko aduga phaba dum la kani ko nang gi life ta si simal lai re ko ai channel se do one like ye hol se ke no ma'am ke no to raga 84 da pallaga leire technician livestream job ko technician livestream job ki matang da yengase nangi se ko kano katang ina taba to pa sudum kano to bu yai ko hang to pa life adum technician job ki matang se sidalai na ko king of cups lak ma da de khudong chaba gumba kai gumba dumai na engo da lao ko lo haina pi bu da ngi na amai taraga pi ro khudong chaba pi ri aduga amana amuk lai na ko sidalai na ko nang gi oina haraga so ima gumba iche gumba kai gumba la di yum da hadi moina so mateng di amna tawgani ko na sa gi na su lai na ko akhoi gi kaino se business gumba kai gumba to bu sudum chana gani ko ado card reading se hapetang loishal la se ko saida ai pungai am khatang tawge na khai do pane matam se pungai se hele ko pungai se khatang hele message se ma'am ama le ko ma'am waro bino ko hadi ma'am yeng kai ma tawram nin hadi job career adu yeng biyo ko biyo haba ma'am ama ai ngamagati adum yeng ge tawbane hadi 30 minutes se di hadi sidagi hena keno tawbadi ngamdare angka ado atopa questions kumba kai gumba hangning ba leraga so hangba yai ko hadi only just reading katangi wana tabita ko christmas ki matang da kaida edum sida answers pirake ko hadi karamba hangakpa yam yawe ko don hadi message tadi amam reply to bangam do yawe don hadi ko gi topa kai kai manifestations ki matang da adumba mayam do dum hangning ba khotning ba leraga do hangba yai ko not reading katangi natabida Friday se sky blue gumba selo ko sky blue gumba kai gumba to mai shati ba ko Friday Friday pa Friday numit gi oina haraga di ko
Thursday na yellow setpa yai. Wednesday se lucky oinaba haitare ko hadi green gumba kai gumba se setlo dress tana ko aduga amana koigi sam samna haida green lychee in harasna koina khero badaga hapudo adum sum haitare ko pocket ta kaida hapkera natraga hadi yumdagi dum umbaga thokera adumai tawraga haitare ko sisina koina luck gumba kai gumba attract tawnabagi damaktani ko sigi part me amsina ado yengse ko na kapagi emojis ka hapa ano se hadi ko amu yengi se fazana ngasi gidi loishala se ko saida ado atopa question sum aina hanging bale raga di ado gida maktani ngatang ngari sina hadi sum hangai se hadi Friday numita kai kai kamai taw gatagi khot katagi adumba mayam to ni ko Tuesday gidi red color ne hadi aina nungti gidi hai bane videos da hai tare ko hadi amutang ai repeat to gidi Monday white lere Tuesday red lere aduga Wednesday green lere ko hadi Thursday sina yellow machu lere aduga Friday se sky blue gumba se lere Saturday sina purple and black lere aduga Friday Sunday se ko pink color pink set pe yai ko adum sana machu gi oiba pangi su loina mak set pe yai ko sana machu ko ade hangapan gumba golden color gumba kai gumba su gumba mayam se oi khangdare gyan ta da message su yaura khara hai tare ko crystal siba se hadi shiraga dum chapiyo ko hadi crystal siba ko pase shiraga dum chatlo kem kai de ko thabo chato ko to madam da do yari ne akoina washroom changba khotpa dum mayam da hadi katang avoid to biyo crystal se ko avoid to wo dagi nungdang tum ba de lo tho tham bo tum ba de tho shibu de ka shukai de ngo sai tum ba de nanjan ba ko chan ba su taw wi na ya duna tat tat tana ba ko tana ba dumai na hi phana khalla ga su ko adum bagi mong da duga nungala kan iru mai thajaba iru mai thajaba loira kan da kaino सी के मंगा सलाई गिफ्ट सेंटर उई उई उबिद्रे उरे सिदा गिफ्ट सेंटर से अजिता उरे हादि मेसेज याम थुना स्पीड ता चटपगी टाइप तम तो एदि अहान बसु कइनो तौबनिना हादि लाइफ लापनिना हादि खंगदे मेसेज से पागे तो तंग ममिंग पारिंगे द मखा दगी मेसेज मैम हम पाइखलक तरम तो ओगदरे दुनने को आई याम हाइबसु नतब दुगिने साउबगी से मूनस्टोन गुम सिबे को मूनस्टोन सिबे एमेथिस सिबे को तो हाइपेतंग अदुम हंग्रगा जोय मैम गिन हाइजरमगे को अखोइना हाइदि माइंड से काम होइना बा एमेथिस गुम्बा अदगी मूनस्टोन गुम्बा कै गुम्बा सिबे को दाउगी हाइना हाइरागा दे को सिट्रिन से यूज तो सिट्रिन का एमेथिस का से यूज तो को दाउगी कै गी ओइना हाइरागा दे अदुगा अमना सुम मीने इंजले को चले काइना हाइदि ब्लैक टर्मलिन गुम्बा अदगी टाइगर आई गुम्बा कै गुम्बा सुम से सिबे याइ को अदो सी मैम तौब याइ अदगी पैसा पाइरेट सुम हाइदि मचा अपिकपा मदुम पर्स कै दसुम हापा सु कै सुकाइ दे को सी मैम से अदु दुमा लेरे अदुगा इवन लेना को हाइदि कोइना रो क्रिस्टल्स काइना हारसने को इस्ता पेतंग म उचरके को सिसे कइनो की कॉम्बिनेशंस ने को क्लियर क्वार्ट्स से माइंड काम हेली को हाइदि अदि माइंड हाइदि थमोय शांति लेहन बदो सम समना क्लियर क्वार्ट्स का पाइरेट का मिक्स नि को सिसे कोइना तोंगाना कइनो तो बदि नते हाइदि पुलअप सुमाइना सिगी फॉर्म सिदगी दम सिगी फॉर्म जे हाइताले को हाइदि पाइरेट का सुमाइना मसा मथन याउजरगा लाकोनि को सुगुम्बा गुम्बा से थंबे को पैसा एंड हाइदि माइंड शांति ओइनाबा स्टूडेंट के ब्रेसलेट लौब याय स्टोर दा कांटेक्ट तौरा सु याय को स्टोर दा लागा तुम लौबिरगा सु याने को स्टूडेंट की क्रिस्टल्स गुम्बा कै गुम्बा से को अदुमा लेरे मैनिफेस्टेशन तो बदल सिनगदब पेन से को अखोगी ब्लैक खतंग सिनगनो अतै दिलोय सिनो को शुकाइदे को हाइदि ग्रीन हाइदि स्पेसिफिक ओइना गमांग हारागदि ग्रीन कलर गुम्बा से हाइदि ग्रीन कलर सिना पैसांग सागी लेरे रेड सिना रिलेशनशिप के लेरे ब्लू सिना दुम ब्लू सिना यूनिवर्सल एंड हारसने को हाइदि ब्लू कलर सिना दुम यादा यारे तो नेका अदो हाइदि ब्लू से हेल्थ की एग्जाम की केकी दुमाइन तरगा इबे याय को अदो ओनली जस्ट ब्लैक खतंग इगनो ब्लैक सिना नंगा सा हा को नेगेटिविटी रिलीज तो होनबा खोलन बा दुम पार्ट सिनो को तौसे नंबर येंगे हयेंसे ngasi से थबक याम लेरिबने हसे मेसेज हनगदा अने 15 अगस्त के सेल तौबगी मेसेज हलकते हन सुवारो बिगनो आई तम तमना लोइना हल्लिको अदुगा 15 अगस्त के सुदुम आइना हादि कॉम्बोस कर सेमबदो यामना केनो तौनो पीबने को यामना होंगना नारसने को आदि ब्रेसलेट अहुम द लिसिंग चंगा ब्रेसलेट अहुम द लिसिंग अनि अदवाइन पीबने को दुगी मैम मेसेज लापदे मेसेज हनबा ngam शेयर करा दुजा आइनु खंगदे कई यू नो ने तक लाउने लाइफ तो नि तना समाइ तरोगा लाए को अदो क्रिस्टल से
ꯀꯔꯝꯕ ꯁꯥꯏꯗ ꯁꯤꯕ ꯌꯥꯒꯗꯒꯦ ꯌꯥꯕꯕꯨꯗꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯉꯩꯒꯤꯅ ꯑꯣꯏꯗ ꯁꯤꯌꯣ ꯅꯨꯄꯥꯅ ꯌꯦꯠꯇ ꯁꯤꯕꯤꯌꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯄꯥꯏꯔꯦꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯕꯁꯤꯗꯤꯀꯣ ꯑꯣꯏꯗ ꯁꯤꯌꯣ ꯑꯣꯏꯁꯦ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯅꯤ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯣꯏꯒ ꯁꯨꯃꯥꯏꯅ ꯈꯨꯠꯁꯦ ꯇꯤꯡꯊꯣꯛꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯔꯤꯁꯤꯚꯤꯡ ꯍꯦꯟ ꯑꯣꯏꯅ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯑꯣꯏꯁꯦꯀꯣ ꯑꯣꯏꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯁꯤꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯄꯥꯏꯔꯦꯠꯀꯨꯝꯕ ꯁꯤꯒꯦ ꯈꯣꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯐ꯭ꯌꯨꯆꯔ ꯌꯦꯡꯒꯦ ꯑꯃꯨꯛꯇꯪ ꯂꯥꯁ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯒꯤꯐ ꯁꯦꯟꯇꯔꯁꯦ ꯃꯉꯥꯡꯒꯤꯁꯦ ꯐ꯭ꯌꯨꯆꯔ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯃꯒꯦꯀꯣ ꯃꯥꯁꯦ ꯒꯤꯐꯁꯨ ꯊꯥꯔꯛꯑꯦ ꯑꯩꯉꯣꯟꯗ ꯄ꯭ꯔꯥꯏꯚꯦꯠ ꯀꯃꯦꯟꯠꯁ ꯃꯉꯥꯡ ꯅꯪꯒꯤ ꯑꯃꯈꯛꯇꯪ ꯌꯦꯡꯉꯝꯃꯒꯦꯀꯣ ꯑꯇꯩꯗꯤ ꯌꯦꯡꯉꯔꯣꯏꯒꯦ ꯅꯪ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯁꯦꯀꯣ ꯐ꯭ꯌꯨꯆꯔꯁꯦ ꯐ꯭ꯌꯨꯆꯔꯁꯦ ꯈꯤꯇꯪ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯗꯤ ꯇꯧꯋꯦꯀꯣ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕꯗꯤ ꯌꯥꯝꯅ ꯂꯩꯒꯅꯤꯀꯣ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯒꯁꯨ ꯂꯩꯅꯀꯣ ꯌꯦꯡꯁꯤꯜꯂꯒꯁꯨ ꯈꯤꯇꯪ ꯂꯩꯅꯀꯣ ꯅꯁꯥꯗꯣ ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯌꯣ ꯑꯃ ꯇꯧꯋꯣ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯅ ꯃꯤꯅ ꯀꯜꯂꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯈꯔ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦꯀꯣ ꯑꯗꯨꯕꯨ 8 of Wands ꯀꯨꯝꯕ ꯂꯥꯛꯄ ꯃꯇꯝꯁꯦ 8 of Wands ꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯅꯪꯅ ꯈꯜꯂꯤꯕ ꯅꯪꯅ ꯅꯤꯡꯉꯤꯕ ꯍꯥꯏꯗꯤ ꯁꯤꯂꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯒ ꯇꯧꯕ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯅꯪ ꯑꯗꯨ ꯐꯪꯉꯣ ꯀꯥꯏꯅꯒ ꯂꯥꯛꯄꯗꯣ ꯑꯗꯨꯗꯤ ꯑꯣꯏꯌꯦꯕ ꯑꯗꯨꯝ ꯑꯗꯣ ꯄꯥꯔꯠ ꯈꯔ ꯑꯃꯗꯅ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯈꯔ ꯑꯃꯗꯤ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯟꯖꯜꯂꯒ ꯂꯩꯒꯅꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯖꯁ ꯀꯤꯛ ꯑꯥꯎꯠ ꯇꯧꯊꯣꯛꯈꯤꯕ ꯑꯩꯒꯤ ꯂꯥꯏꯐꯇꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯣꯛꯇꯒꯤꯀꯣ ꯍꯥꯏꯗꯤ ꯈꯜꯂꯣꯏꯗꯕ ꯄꯣꯠ ꯑꯣꯏꯔꯁꯦ ꯍꯥꯏꯅ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯁꯦꯕ ꯈꯜꯂꯣꯏꯗꯕ ꯄꯣꯠ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯀꯥꯟꯅꯗ꯭ꯔꯕ ꯃꯤ ꯀꯩꯀꯥ ꯂꯩꯔꯒꯗꯤꯀꯣ ꯑꯩꯒꯤ ꯂꯥꯏꯐꯇꯒꯤ ꯂꯣꯏꯅ ꯏꯟꯊꯣꯛꯄꯀꯣ ꯑꯗꯨꯒ ꯂꯝꯕꯤꯁꯦ ꯍꯥꯏꯗꯤ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯂꯥꯏꯟ ꯇꯧꯔꯛꯄꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯂꯝꯕꯤ ꯆꯨꯝꯃꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯅꯪꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯒꯗꯕꯁꯦ ꯆꯍꯤ 1.5-2ꯒꯨꯝꯕꯒꯤ ꯃꯇꯨꯡꯁꯦ 1.5 yearsꯀꯤ ꯃꯇꯨꯡꯁꯦ ꯌꯥꯝ ꯐꯒꯅꯤꯀꯣ ꯑꯗꯨ ꯐꯥꯎꯕꯗ ꯈꯤꯇꯪ ꯌꯦꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯔꯦꯀꯣ ꯑꯗꯣ ꯂꯣꯏꯁꯤꯜꯂꯁꯦ ꯃꯌꯥꯝꯁꯤꯗ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯑꯗꯨꯝ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯨꯡꯗꯥꯡꯁꯦꯀꯣ ꯄꯨꯡ 1:30 ꯇꯔꯥ ꯁ꯭ꯋꯥꯏꯒꯤꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯐꯖꯅ ꯂꯩꯕꯤꯔꯣꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯐꯖꯅ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯥꯏꯐꯁꯦꯀꯣ ꯊꯦꯡꯛ ꯌꯨ